ꯊꯧꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯦꯡꯕꯒꯤ ꯃꯤꯁꯤ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯊꯧꯕ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯀꯔꯝꯅ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯤꯕꯅꯣ? ꯀꯅꯥꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯦꯡꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯄꯨꯂꯞ ꯌꯥꯎꯅ ꯍꯥꯠꯍꯟꯂꯤꯕ? ꯃꯤꯍꯥꯠ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯋꯥꯐꯝ ꯑꯃꯒꯤꯗꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯀꯔꯝꯕ ꯃꯔꯝꯒꯤꯗꯃꯛ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯤꯅꯣ? ꯅꯨꯄꯥ ꯑꯃꯅ ꯃꯁꯛ ꯈꯪꯗꯕ ꯈꯔꯅ ꯄꯨꯟꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯀꯦꯡꯕꯒꯤ ꯃꯤꯁꯤ ꯑꯁꯤꯗ ꯍꯦꯟꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜꯕꯨ ꯍꯦꯟꯅ ꯊꯥꯒꯠꯄ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯦꯜꯂꯛꯏ꯫ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜ, ꯏꯟꯁꯄꯦꯛꯇꯔ ꯀꯥꯟꯅꯗꯕꯗ ꯑꯄꯪ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯑꯀꯟ ꯑꯔꯤꯡ ꯁꯥꯔꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯥꯏꯒꯠꯂꯤꯕ ꯃꯉꯛꯁꯝꯁꯦ ꯍꯥꯏꯗꯍꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯁꯣꯏꯅꯥꯎ ꯑꯃ ꯑꯣꯏꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯌꯥꯝ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯥꯏꯜ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯄꯤ꯫ ꯁꯤꯅ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ? ꯅꯨꯄꯥꯗꯨꯅ, ꯁꯥꯔ, ꯗꯣꯛꯇꯔꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯥꯏꯗꯦꯟꯇꯤꯐꯥꯏꯗꯨ ꯈꯪꯕ ꯉꯝꯂꯦ꯫ ꯌꯦꯡꯕꯤꯌꯨ, ꯃꯗꯨꯒꯤ ꯐꯥꯏꯜꯗꯨꯗ ꯌꯥꯎꯔꯤꯕꯗꯣ ꯌꯦꯡꯕꯤꯌꯨ ꯁꯥꯔ꯫ ꯊꯧꯕ ꯈꯪꯅꯤꯡꯅ ꯐꯥꯏꯜ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯔꯕꯤ ꯌꯨꯝꯅꯥꯝ, ꯁ꯭ꯄꯦꯁꯦꯂꯥꯏꯖꯦꯁꯟ MD ꯁꯥꯏꯀꯦꯇ꯭ꯔꯤ, ꯑꯦꯔꯤꯌꯥ ꯑꯣꯐ ꯄ꯭ꯔꯦꯛꯇꯤꯁ ꯁꯥꯏꯀꯦꯇ꯭ꯔꯤ ꯃꯦꯟꯇꯦꯜ ꯗꯤꯁꯑꯣꯔꯗꯔ ꯇ꯭ꯔꯤꯠꯃꯦꯟ꯫ ꯑꯁꯨꯝꯅ ꯔꯕꯤꯒꯤ ꯑꯀꯨꯞꯄ ꯗꯤꯇꯦꯜꯁꯤꯡꯗꯨ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯗꯥꯛꯇꯔ ꯔꯕꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯔꯛꯇꯨꯅ ꯆꯥꯎꯔꯛꯈꯤꯕ ꯃꯤꯁꯛꯅꯤ꯫ ꯍꯟꯗꯛ ꯃꯥꯒꯤ ꯏꯟꯇꯔꯟ ꯄꯨꯕ ꯂꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯌꯥꯎꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯊꯧꯕ ꯍꯥꯏꯐꯦꯠ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯅꯨꯡꯗ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯀꯦꯡꯕꯒꯤ ꯃꯤꯍꯥꯠ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯔꯕꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯤꯕ ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯐꯪꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯁꯨ ꯇꯨꯝꯅ ꯃꯥꯡꯍꯟꯅꯕꯅꯤ꯫ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯛꯂꯣꯟ ꯂꯣꯠꯇꯨꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯃꯤꯑꯣꯏꯗꯣ ꯀꯅꯥꯅꯣ? ꯇꯟꯖꯥꯗꯨꯗ ꯊꯧꯕꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯊꯧꯕꯅ, ꯍꯜꯂꯣ, ꯇꯥꯃꯣꯆꯧ꯫ ꯍꯣꯏ, ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯅꯕ ꯇꯧ꯫ ꯏꯕꯥꯅꯤ ꯋꯥꯐꯝ ꯑꯃ ꯇꯥꯟꯅꯒꯗꯕꯅꯤ꯫ ꯍꯣꯏ ꯇꯥꯃꯣꯆꯧ꯫ ꯁꯣꯝꯗꯅ ꯀꯦꯡꯕꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯆꯦꯟꯅꯔꯝꯕꯗꯒꯤ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯅ ꯄ꯭ꯔꯨꯐ ꯑꯃꯗꯤ ꯏꯕꯤꯗꯦꯟꯁꯀ ꯂꯣꯏꯅꯅ ꯀꯣꯔꯠꯅ ꯔꯥꯏ ꯇꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯁꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯐꯣꯜꯅꯤ ꯍꯥꯏꯗꯨꯅ ꯀꯣꯔꯠꯅ ꯔꯥꯏ ꯇꯥꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜꯒꯤ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯑꯃꯗꯤ ꯍꯔꯥꯎꯕ ꯀꯌꯥ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜ ꯃꯄꯨꯛꯅꯤꯡꯗꯗꯤ ꯊꯥꯔꯛꯂꯤꯕ ꯑꯟꯅꯣꯟ ꯅꯝꯕꯔꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ SP ꯂꯩꯁꯦꯝꯕꯅ, ꯅꯪ ꯍꯜꯂꯗꯕ꯭ꯔꯥ? ꯍꯧꯖꯤꯛ ꯍꯜꯂꯒꯦꯅ ꯇꯧꯔꯝꯕꯅꯦ, ꯁꯥꯔꯗꯤ? ꯑꯩꯁꯨ ꯍꯜꯂꯗꯕꯅꯤ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯅꯍꯥꯛꯁꯨ ꯑꯈꯟꯅꯅ ꯑꯦꯋꯥꯔꯗ ꯈꯔꯗꯤ ꯂꯩꯔꯦꯅꯦꯀꯣ? ꯃꯉꯥꯜꯗ ꯅꯣꯛꯑꯒ, ꯑꯩꯁꯨ ꯁꯥꯔ ꯍꯣꯏꯒꯤ ꯃꯇꯦꯡꯗꯒꯤ ꯌꯧꯖꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯁꯥꯔꯒꯤ ꯆꯥꯎꯔꯕ ꯀ꯭ꯔꯦꯗꯤꯠꯅꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯏ, ꯑꯗꯨꯒ, ꯑꯗꯣ ꯃꯤꯁꯇꯔ ꯊꯧꯕꯒꯤ ꯃꯇꯥꯡꯁꯦ ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯃꯉꯥꯜꯅ, ꯁꯥꯔ, ꯃꯁꯥꯃꯛꯅ ꯂꯣꯠꯀꯦꯅ ꯂꯣꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯃꯇꯝ ꯈꯔ ꯁꯪꯗꯈꯤꯗꯕꯗꯤ ꯌꯥꯔꯣꯏ ꯁꯥꯔ꯫ ꯂꯩꯁꯦꯝꯕꯅ, ꯍꯣꯏꯅꯦ, ꯑꯗꯨꯅ ꯑꯃꯨꯛ ꯍꯌꯦꯡ ꯐꯖꯅꯅꯦ ꯅꯧꯍꯧꯅꯅ ꯈꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏ ꯁꯥꯔ, ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯐꯔꯦꯅꯦ, ꯐꯖꯅ ꯆꯠꯂꯨꯔꯣ꯫ ꯁꯣꯝꯗꯅ ꯔꯥꯅꯤꯅ, ꯁꯤꯗꯩꯗꯤꯅꯦ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨꯀꯣ, ꯏꯃꯧꯒꯤꯗꯃꯛꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯕꯅꯤ꯫ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯒꯗꯕꯅꯤ꯫ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯁꯨꯅꯦ ꯇꯨꯝꯅꯃꯛ ꯃꯥꯡꯂꯦꯗꯅ꯫ ꯏꯃꯥꯗꯤꯅꯦ ꯍꯥꯠꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯃꯨꯛꯇꯪꯒ ꯎꯅꯔꯒꯅꯦ ꯆꯥꯛꯀꯧꯒꯦ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯂꯤꯛꯂꯥꯏꯗꯨ ꯇꯞꯅ, ꯍꯣꯏ ꯏꯃꯥ꯫ ꯔꯥꯅꯤꯅ, ꯑꯩꯈꯣꯏꯁꯨꯅꯦ ꯂꯣꯏꯅ ꯁꯤꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ꯫ ꯀꯅꯥꯁꯨꯅꯦ ꯑꯣꯃꯣꯔ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯤ ꯄꯨꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯂꯤꯂꯥꯅꯤ꯫ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯇꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯁꯤꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏꯁꯨꯅꯦ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯇꯤꯟꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯗꯤꯅꯦ ꯍꯤꯡꯗꯕ ꯌꯥꯗꯦ, ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯅꯦ ꯑꯗꯨꯝ ꯈꯟꯖꯤꯟꯗꯨꯅ ꯏꯁꯥꯗ ꯋꯥꯅꯕꯅꯤ꯫ ꯃꯗꯨꯗꯤ ꯐꯠꯇꯦꯀꯣ꯫ ꯃꯈꯣꯏꯒꯤꯗꯃꯛꯅꯦ ꯊꯧꯅꯥ ꯐꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯅꯝꯃ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯤꯛꯂꯥꯏꯅ, ꯂꯣꯏꯔꯛꯇꯧꯔꯦ꯫ ꯀꯥꯝꯃꯛꯑꯅꯤ ꯏꯟꯖꯥꯡꯁꯨ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯣꯀꯣ, ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦ꯫ ꯏꯆꯥ ꯇꯣꯝꯕꯤ,
nang suna na mana tawri base nahak sumating pangsin ba yaidana nang ne adum thabak sing lai thok tu na dum lai ba yade ko liklai na langlen budi ai gi dum mating pangi dai ma ngasi dine ma po thajarasanu na ai ne yawan da bani ma langlen na to ina mana hai se tare dana is ai bu yamna thabak taw tabagi mawong daga natra nei na ma ai khoi ma sa yamna ngangjaning bani machin se ngangradi ne full stop namdri fawba adum nganga daw bani ima nangi khadang do ina maga se ta bawaram lani ai khoi faw ta bawarasina di ina mana ne haija ngam da bagi mahakti loiramani he taning la maroi ba rani na yengune he masibu yengune Tanjadu da mangal gi gari thazilakpagi makhol takhibudu da langlena tamo halaba male ngasi yam ngana laina mangal yamut nungaina isaiga ngangangduna chakhumlomda hana yengduna janglai liklai chakhumda chak thonuna leirambadu da mathamoida momon tawjei adubu khangdaba saraga uis ngasi gi jang manam sidia sathina haudui male hoima chak loijibo lore imau noina thongbiri ngasidi nangsune nafi singdo hondok charro aduga punane ngasidi ngandana hi chak saminarasi hoima asi haraga mangal isai ga ngangduna kakakri yeng hoi ibema aisuna pabungam ta kawrukhi nang solution jaro ko hoima aisa sak thi barum lagi hoi thiro amodu suwan halapani na waram lani hoima mangal su halakpagi iru maithalu sabalodina chaksana ba haiduna kumtharai tomalna lao dom sana ba tawrasi oi babu mangal jangsilakduna magi phamhamda phammi atai sindusu ikoi na phammi mangal chakhomadu hui aduga kuaw sidia as ngosigi injang sidi mawong amani ko machanupina is yam wajay mawong kati adum hawe haraga loirasida inamanaga thongbaduda hekta haijin biniba hawbudi yam hawe ba ranina nakhoi ani ge unabaga ne hui hodong do maina ne ngangnabado khitawranu phajana nasana sagi chanabam thokpa sauko tomasu haigumdana ngasi imawgin sangse onthokna bu hawkreda ranina hawtredi kaino imawna thongba bo bema nangsu saru laone nangbo kona mukne horen walaga hapaga loi liklai su hoima asi haraga mahaksu rani gi manakta famtharai mangal lona liklai da amomong yengjeduna momon tawjarami asumna numidangi chakto punna chaminari liklai sakongmi do loisinba loiduna changlai langlena inama aikhoi tamona ne thaknaba ising khita pibiramo haibani hoi asi haraga liklai bottle du da ising du yaduna mangal gi kada changlai liklai hi changlapga mangal lairamdaba da haifit yengi adabu tunglomdagi mangal nungsina liklai bu konjarai liklai khangpre khangna kainu tawri dubo ai nupi kon basibu yadrabo as seba thado habane mi ima hoi langlen hoi uraga yam ikai ko mangalna mi tumba loijangkhrabado kaisu changloi ko nangsu ngasi aigi sidane tumasidana liklai lele tawraga da nang karan yam ngangu ko asengmane ina harise ima hoina khanglaga yam phajadeba ai tumjaruraga se langlen mathan ngairamani ba ha yumsida puna lamina sawa ituse nungsina konjaba phangdrabaneba nang yam ikairagana ai oini ma da hairura liklai dungakna kai haidiba masida ibani puna laminaragena ai da maina ga tawradi ngamoi ko ai sa sarage nungsu pothajaroba mangal magi mawong da nok thoksarai fagi tawbani he ado kuidrabani ai gi sida puna laigadaba yam nungsina forehead ki sama tawi toy fazana pothajarako good night liklai yam nungsina mangal da yengjei da nangsu fazana potharo good night asi hairamlaga yam ikaina chentorai aduga mangal se yam harauna longna phamung dip thajarai aduga mathanta momon tawjei thauba madi mahaki miyoising aduga magi hana laiba factory mafamduda laami adabu mafam aduda mahaki miyoising factory aduda loinamak laibani
ꯊꯧꯕꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯁꯥꯍꯨꯝ ꯑꯃꯗꯤ ꯐꯪꯉꯝꯃꯤ꯫ ꯍꯥꯏꯐꯦꯠ ꯃꯁꯥꯗꯨ ꯆꯤꯡꯅꯔꯞꯇꯤ ꯇꯧꯏ, ꯑꯗꯨꯕꯨ ꯆꯪꯉꯛꯏ꯫ ꯊꯧꯕ ꯐꯦꯛꯇ꯭ꯔꯤ ꯃꯅꯨꯡꯗꯨꯗ ꯍꯦꯛ ꯆꯪꯂꯛꯂꯒ ꯊꯣꯡꯗꯨ ꯃꯊꯟꯇ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯛꯏ꯫ ꯊꯧꯕ ꯌꯥꯝ ꯀꯤꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯖꯩ꯫ ꯀꯅꯥꯅꯣ? ꯑꯃꯨꯛ ꯅꯨꯄꯤ ꯑꯃꯅ ꯈꯥꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯊꯧꯕ ꯑꯃꯗꯤ ꯃꯍꯥꯛꯀ ꯆꯪꯃꯤꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯧꯕ ꯌꯥꯝ ꯀꯤꯅ "ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ?" ꯅꯨꯄꯤ ꯑꯗꯨꯅ ꯉꯪꯗꯨꯅ "ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯔꯒ ꯀꯅꯥ ꯅꯤꯡꯁꯤꯡꯂꯛꯏ? ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄ꯭ꯔꯥ?" ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯅꯪ ꯂꯩꯐꯝꯗꯒꯤ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ?" ꯅꯨꯄꯤ ꯑꯗꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯑꯒ "ꯑꯩꯅꯗꯤ ꯅꯪꯕꯨ ꯐꯖꯅ ꯈꯪꯏ. ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯥꯎꯕ ꯂꯩꯇꯦ. ꯅꯪ ꯑꯩ ꯈꯪꯗꯕ꯭ꯔꯥ?" ꯑꯃꯨꯛꯁꯨ ꯀꯥ ꯑꯗꯨꯗ ꯃꯍꯤꯒꯨꯝ ꯑꯃ ꯇꯞ ꯇꯞ লাউꯅ ꯊꯧꯕꯒꯤ ꯃꯁꯥꯗ ꯇꯥꯔꯛꯑꯝꯃꯤ꯫ ꯊꯧꯕ ꯇꯥꯔꯛꯂꯤꯕꯗꯨ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯏ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯊꯛ ꯑꯗꯨꯗ ꯑꯉꯛꯄ ꯑꯃꯗꯤ ꯇꯨ ꯆꯣꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗꯅꯤ ꯂꯩꯔꯝꯂꯤꯕꯗꯨ꯫ ꯊꯧꯕꯒꯤ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯂꯣꯏꯅ ꯊꯥꯡꯅ ꯎꯟꯁꯥꯁꯤꯡ ꯑꯗꯨ ꯃꯇꯠ ꯃꯇꯠ ꯂꯦꯟꯗꯨꯅ ꯂꯣꯏꯅꯃꯛ ꯐꯦꯛꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯣꯠꯆꯩ ꯌꯥꯅꯕ ꯑꯃꯗꯤ ꯑꯔꯨꯝꯕ ꯄꯣꯠꯆꯩꯁꯤꯡ ꯌꯥꯅꯕ ꯊꯝꯂꯤꯕ ꯌꯣꯠꯁꯤꯡ ꯑꯗꯨꯗ ꯃꯁꯤꯡꯗꯨ ꯂꯦꯡꯗꯨꯅ ꯌꯥꯟꯗꯨꯅ ꯂꯣꯏꯅꯃꯛ ꯊꯝꯂꯝꯃꯤ꯫ ꯊꯧꯕ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯈꯥꯗꯨꯗ ꯍꯥꯏꯐꯦꯠ ꯃꯁꯥꯗꯨ ꯍꯜꯂꯒ ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯐꯝ ꯑꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯄꯥꯛꯅ ꯆꯪꯕ ꯐꯪꯕ ꯃꯐꯝ ꯅꯠꯇꯕꯅꯤꯅ ꯃꯝꯂꯤꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩꯁꯤꯡꯗꯤ ꯑꯃꯨꯛ ꯄꯨꯟꯅ ꯃꯨꯠꯊꯠꯂꯛꯏ꯫ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯊꯧꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯃꯃꯝ ꯆꯤꯡꯁꯤꯟꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯜꯂꯛꯏ꯫ ꯊꯧꯕ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈ꯭ꯔꯤ, ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯅꯈꯣꯏꯅ ꯄꯥꯝꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ." ꯃꯃꯤꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯅꯥꯛ ꯇꯝꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯊ꯭ꯋꯥꯏꯇꯕꯨ ꯀꯜꯂꯕꯗꯤ ꯈꯟꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯝꯃꯤ꯫ "ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯣ! ꯊꯣꯡ ꯍꯥꯡꯉꯣ!" ꯑꯃꯨꯛ ꯊꯧꯕꯒꯤ ꯃꯈꯣꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯈꯨꯠ ꯃꯈꯣꯡ ꯑꯅꯤꯃꯛ ꯄꯨꯟꯗꯨꯅ ꯆꯤꯌꯔꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯃꯩ ꯑꯗꯨꯒꯤ ꯂꯥꯏꯠ ꯑꯗꯨ ꯑꯃꯨꯛ ꯊꯥꯜꯂꯛꯏ꯫ ꯊꯧꯕ ꯃꯃꯥꯏ ꯑꯗꯨ ꯃꯈꯥ ꯑꯗꯨꯗ ꯁꯤꯠꯂꯨꯕꯒꯤ ꯃꯃꯥꯏ ꯀꯥꯗꯨ ꯁꯥꯡꯅ ꯈꯥꯝꯗꯦꯛꯇꯨꯅ ꯂꯩ, ꯂꯣꯏꯅ ꯇꯠꯂꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ꯫ "ꯅꯪ ꯀꯅꯥꯅꯣ?" ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯥꯏꯖꯥ." ꯑꯃꯨꯛꯁꯨ ꯅꯣꯛꯑꯒ "ꯌꯦꯡꯉꯣ, ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ." ꯊꯧꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯂꯪꯊꯣꯛꯑꯒ "ꯅꯪ..." ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯅꯪꯗꯤ ꯊꯧꯕꯒꯤ ꯃꯈꯅꯥꯎ ꯑꯗꯨꯗ ꯌꯣꯠ ꯑꯇꯨꯝꯕꯗꯨꯅ ꯂꯦꯡꯉꯛꯈꯤꯕ꯫ ꯑꯃꯨꯛ ꯑꯉꯥꯎꯕꯤꯒꯨꯝꯅ ꯉꯪꯗꯨꯅ ꯅꯣꯛꯏ, ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯉꯛꯁꯝꯗꯨꯗ ꯂꯦꯜꯂꯤ, ꯃꯈꯨꯠ ꯄꯦꯟꯅ ꯂꯦꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤꯒꯤꯗꯃꯛꯇ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯍꯥꯟꯅꯒꯤ ꯑꯟꯅꯣꯟ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯔꯛꯏ꯫ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜ ꯅꯍꯥꯟꯒꯤ ꯑꯟꯅꯣꯟ ꯅꯝꯕꯔꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯝ ꯈꯪꯅꯤꯡꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯛꯁꯨ ꯁꯨꯞꯅꯇꯪꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯃꯗꯤ ꯄꯨꯡꯁꯤꯡꯒ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜ ꯈꯨꯗꯛꯇꯨꯗ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯐꯣꯟꯗꯨꯗꯤ ꯑꯃꯨꯛꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜ ꯌꯥꯝ ꯐꯤꯡꯅ "ꯅꯣꯏ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯑꯣ." "ꯐꯒꯅꯤ ꯁꯥꯔ." ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜ ꯄꯟꯊꯕ ꯇꯧꯗꯅ ꯊꯥꯔꯛꯂꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯏ, ꯒꯥꯔꯤꯗꯨ ꯊꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯀꯧꯈꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯛꯄ ꯐꯤꯕꯝ ꯑꯃꯗꯅꯤ ꯂꯩꯔꯝꯂꯤꯕꯗꯨ꯫ ꯃꯐꯝꯗꯨꯗ ꯍꯥꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯍꯥꯠꯁꯤꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯇꯨ ꯆꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗꯅꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜ ꯌꯥꯝ ꯉꯛꯅ "ꯀꯔꯝꯅ?" ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ "ꯁꯥꯔ, ꯁꯤꯗꯤ ꯁꯤꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤ ꯊꯧꯕ ꯃꯁꯥꯃꯛ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯤ." ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯥ ꯑꯃꯅ "ꯁꯥꯔ, ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ?" ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜꯅ "ꯍꯧꯖꯤꯛꯃꯛ ꯑꯣꯐꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯅꯕ ꯇꯧꯈꯣ." "ꯐꯒꯅꯤ ꯁꯥꯔ." ꯏꯟꯁꯄꯦꯛꯇꯔ ꯃꯉꯥꯜ ꯃꯄꯨꯛꯅꯤꯡꯗ "ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯍꯥꯠꯂꯤꯕ? ꯀꯦꯡꯕꯒꯤ ꯃꯤꯁꯤꯒ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯕꯒꯤ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ? ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯃꯊꯪ ꯃꯊꯪ ꯍꯥꯠꯂꯛꯂꯤꯕꯅꯣ? ꯃꯤꯍꯥꯠꯄꯁꯤꯡꯗꯨꯒ ꯃꯈꯣꯏꯗ ꯑꯇꯝꯅꯅ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯝꯂꯤꯕꯅ ꯀꯔꯤꯒꯤ?"
Somdana Thanil, mahaki phaklang aduda chauna theliba map amadi miyoi kayagi photo sing adu yengduna angangba machugi marker na makoina halamliba miyoi singdugi masaktu cross tawrami. Amuksu yam khana atai lemhoriba photo singduda yengi. Aigi mayukta lepakpa miyoi khudima aina lemna mata tharoi. Mairabana boss makha tabasidi kamai tawsige. Ai kuithana sangdana thamba I pamde. Aikoina matam kuinadagi semgatcharapa plan ngasidi mai pakabani. Tawringaida amuk khaktada loinamak tumna manghangadabani. Boss, mathangi aikoigi target asi kanano? Handakisidi yam interesting oiba misakni. Amuktada ani ni lakadoriba thawaisi. Atai soinaw singdudi darkar oidi. Madu oiribadi thawai lakdoriba misak anini. Somdana laija mahaki mamlaba kadada famduna yam harauna akiba magi khonjalda thawai tana pena noktuna isai saamni. Lakli aigi sumatam amo press ta social media singda thawbagi misi adu mafam simna thungna khangnarai